Prime Minister Narendra Modi ngasi COVID-19 gi vaccine kapkhre. Ngasi New Delhi da leiba All India Institute of Medical Sciences ta Prime Minister na ahanba dose kapki. Peace, Unity and Sustainable Development haiba themda numit tare ni chathagadaba Manipur University Annual Sports and Cultural Festival ngasi hogdokre. Hogdokpagi ngasi gi ahanba numitta University asigi yamlaba mahiroi kayana sengleba kangladagi maira lauduna Puraklaga Manipur University da maira adu chukhatuna festival adu hogdokhi. Imphal ge Singzamai Singa mathakta leiba Relief Center for the Welfare of Differently Able Persons Manipurna tha ani chupna chatharakpa hand embroidery gi skill development training program gi saruk ama oina ngasi Imphal West ki Singzamai Singa mathak amadi Imphal East ki lairik yengbamda isani isabu senthok lambi pinabagi matangda trainees singda awareness pikre. Arunachal Pradesh ki Longding district ta Assam Rifles na NSN IM ki cadre ahum surrender tawrakre haiba pau adu aranba yumpham yaudabani hairi NSN IM na thoklakpa statement amagi matung ina Assam Rifles na media da miyam da aranba makoina semjin sajinba pau sing piba laibak thibani hairi. Kangpopi district tagi amadi Lamlai police station gi manung channa laiba PAHILENGMOL Island block tagi mioi ama mangkhre hairi keso PAHILENGMOL block na thadorak pacherol amada mangkhraba mioi adudi Janglal Guite Chahi Kumapan Loinabi Nemnai Thang Guite and Haikon Bilasni. Lenga ki War Against Drug Misanbu Saugat Laduna Amadi District Police Thaubalna Mayai ka Bachinja ki mathakta Chatharakiba Khongjang Drive Singbu Pukning Thaugat pa oina Thaubal Khetri Lekai gi Akoi bada leiba Khetri Lekai Women Development Association Segdo KRCYBA amadi YAU na punna khusamna na sinduna ngarang numidang khul asigi akoi bada miyam na mairagi rally chatkre. Rural Areas United Club Organization Rauko Tural Ahanbi Ataukhong GP na sinduna Haukiba February kuntaruk tagi hauduna chatharakiba mari subastat level Marifat and Nati Rasul competition kam mahfil isingani kunmathoi ngarang loisinkre. Marisuba District Level Day and Night 5-man Soccer Open Knockout Tournament 21 FC Tera Khongsang bina winner oikre haukiba February kuni thoidagi team kunthani thoina saruk yaduna Grove Unity Strength Tronglaubi JUST na sinduna Tronglaubi Green Park ta tournament asige final match pangthokre.